Churachandpur MSPCL gi staff Hatle Kuki singna fudaramle. Churachandpur Manipur State Power Company Limited ki 31/11 kV substation tuilagi officer in charge yauna staff Hatle Kuki singna thasi ki taraga nipan gi numidang pung mangaga makhairom tabada futharamle haidi. Hiramasigi matangda MSPCL substation subdivision 9 substation division 3 gi manager na thadorok pacherol amana haribana thaudo adubu akanba mawngda yaningdaba phongdokpaga loinana manung mapan fauna uba mawngda investigation chatharaga chenariba miyoi singi mathakta matik chaba action lakhutkadabani haina phongdorakli. Ngasi ahing nongai fawbada customary logi matung inna thaudo asigi waroisin puraktrabadi logi matung inna administrative level da lokhatpa yaba tharang sing lokalagani. Matung tarakpadasu asiguma makhalgi thaudoksing thokaloi haina thajaba pigadabani. Miyamgi thaugal tawriba sinmi sing amasung micham miyamgi marakta ing tappa laiminaba yananaba asiguma makhalgi thaudoksing amuhana thohandanaba honagadabani haina sucherol asina phongdorakli. Thuingaleng moiba oknanaba naga singna sem saba loikre aranba tawkhibagi moivana naga singda lale haijagadabani ZUF. Chahi yankhai gi matungda ahanba oina pognapam lamdam ukrul gi somdalda lakadariba NACN IM gi luchingba thuingaleng moiba oknaba sem saba loikre. IM gi luchingba si Hebron degi Kohima fauduna makhada lakani amasung Mauda Manipur gi naga singna taramna okani Senapati degi ukrul taba lambida mahakpu naga gi culture ga mari leinaba fizol set chaduna makhoi gi luchingba sibu taramna oknaba tharang tawri. Maragasida moibana mamangda tawkiba soiba singidamak naga miyamda lale haijagadabani haina Jeliarong United Front ZUF na phongdorakli. ZUF na thadorakpa cherol amana hai sanglaba chahi yankhaiga mangarom mayum thadoktuna naga singi ningtamba puraknabagi chatkhiba moivana pandam phangba ngamdana halakpada taramna okfam thokte. Naga singi ningtam ihogi mingda moivana saknairaba luchingma kaya minungsi yaudana hatnanaba yathang pikhi. Indian Army ga khuthongnabagi mingda micham miyamdagi lanthum kaya khomgatkhibaga loinana khungang kaya tumna mai thadokhankhi. Moiva amasung mahaka khwaidagi naknaba miyoi kharana tongan-tonganba mapa leibak singda nungaina leithoklaga naga miyamna sanglaba awaba khangduna lakli. Manipur Naga Youth Organization na naga miyamgi mahut sillaga taramna okpagi wafam phongdorakli. Loop asina thadorokpa cherol amada ningtamba puraknabagi pandamda matam sangna kathoktuna laklaba luchingba amana masamakki pongnafam lamdamda halakpada naga miyamna taramna okfam thoi. Miyamgi ningtamba puraknabagi wakhalonda luchingba sina matam sangna mayum makai thadoktuna awaba kongai khangduna lakhibani. Luchingba sina naga miyamgi yaifanabagi damak lawriba thodang sing matam pumnamakta kaufam thokte. Luchingba sina lakpada miyam punna taramna minanaba tharang lokhatminasi haina sucherol asina phongdorakli. Military junta na Sipo town amuhana losinkre. Myanmar gi election naksilakpaga iroinana military junta na pro democracy rebel singi mathakta hanadagi hauna Akanba offensive chathaba hukre. China ga samnariba yamna maru oiba trade highway ama oiriba Sipo town mapung fana losinba ngamkre. Ethnic rebel kungamapan hatkre Kali Tamu road tasu Akanba military airstrike chathakre. Myanmar gi ruling junta gi maikai degi phongdokhibada hokhiba October 13 leiba adugi khwaidagi hena sakti kanba pro democracy rebel group ama oiriba Tang National Liberation Army na khudum chanduna leiramba Sipo town da akanba mongda offensive chathaduna rebel group sing adugi makuttagi amuhana town adu losin ngamkre. Northern San State asi mamang chahi 2024 gi June thadagi hauraga military junta amasung ethnic armed group singi alliance singa akanba mongda khuthokna duna lakhibani. Adumakpu hojikti military junta na rebel singna control torma mafam kaya leptana offensive chathaduna tapna losinba hauragle. China gi Yunnan province ki maroi balalon itiki highway ama oiriba Sipo town asishu military junta na hokiba October 13 ta mapungfan loksin mangam khibani. Sipo town asi sarangna miyoi lising kunlom lei hariba mafam asi China gi border nakna leiriba anisuba Mandalay gi city amani. Hokiba chayol anirong gi matam asida mafam aduda military junta amasung rebel singi sarukta Kungani rom hena khud thongna ki military junta na chathakiba operation aduda rebel taragamapan gi mathakta hatkre hari. Hokiba October 13 da Myanmar gi military junta gi maikai degi Sagang region gi Kalewe district ki manung chanba Myanmar India border trek ki maroiba lambi ama oiriba Kale Tamu road tasu rebel singi mathakta Akanba offensive chathakre. Hojik mafam aduda leptana Akanba mongda khuthongnari. Khuthongnaba aduna maram oiraga mafam aduda leiramba khunja ayamba lanjenakre. Arakan army na khudum chanduna leiriba Rakhine state ki area dasu military junta na Akanba offensive chathari haidi. Drone bombing ki case ta Bihari ama Chennai NIA state asida thokhiba Kanglup ki irang manungda Imphal West ki tongan ba mafam singda leiriba maitai khul singda KNF na drone bombing chathaduna attack chathakhiba duda
Bihardagi mioi ama hakthengna chenai haina NIA gi report amana hairi. Imphal West ki Kautruk Kadangban amasung Sendam Chirangi jagada mamang chahi 2024 ki September amada Kuki Lalhuluf KNF na drone bombing chathaduna misimina amasung aso apan kaya nangankiba thakdo adugi matangda NIA na case ama register tawduna chathakiba investigation aduda drone bombing sing adu KNF ki Kedar Thangboy Kip Gen Elias Tiger Kip Gen kauba aman luching laga chathakibani maming leiraba drone bombing I thawdo aduda Bihar dagi Sambu Yadav kauba mioi amasu chenaba sing adugi manungda yawi haidi KNF na jaga sing aduda drone season aduna bomb nifugi mathakta thadaki thawdo aduda ngangbam surbala kauba mauna aman sikhi aduga mahaki chahi taruk ta ngairibi machanupi ama yauna mioi kaya so apan nangki NIA gi report asina makha ta na hairibana bombing aduda season nakhiba drone amasung atei machak mathum sing adu modbungi gamngai village tagi Khagaulen Kipjen kauba amana Delhi da base choba Mayang Sharma amasung Rota base Bikram Chowdhury kauba mioi sing asidagi leikibani hariba drone bombing case adu ing 2024 ki September taraga nipan da NIA na FIR number RC12 2024 NIA Imphal gi makhada case ama register tawduna investigation gi thabak adu chatharakibani haidi Manipur police lingkhat khiba chahi chamaga kunthra ga mari suba thorom pangthokre ing tappa wari sanaba khaktana Manipur da tangdu leitaba hanjil hanba ngamgani DGP ing tapna wari sanaba khaktana Manipur da Tangdu laita bahanjil hanba ngamgani haina Manipur police lingkhat khibagi chahi chamaga kunthra ga mari suba thoramda Manipur gi DGP Rajiv Singhana phangdokre ahanba Manipur battalion Manipur rifles ki parade ground pangthokiba thoram aduda DGP Rajiv Singhan hai kumja 2023 gi May thadagi Maidei amasung Kuki Jofuruf ki marakta Kanglup ki hana sunaba thorakraba matungda Manipur police na khudong chadaba kaya marum mayok na duna lakli Athuba matamda ing tapa fibam hanjil hanabagi matangda police force na ahing nungthil naidana honari haina sumhangna phangdoki thoram aduda Manipur gi governor Ajoy Kumar Balana kumja 2023 gi matung tarakpada Manipur police na state asida ing tapa hanjil hanaba honabada lawriba thodang thagatpa phangdoki khana chainaba amasung hana sunabagi thodok thoktraba matamda ing tapa hanjilakle haina lawba yade mipum khudingmakta chumba wile fangalaba matamda mahausa gi fibam hanjilakle haina lawbuga loinana Police force ta miyamna thajaba thamba hengatlakani matamga chunaba mawangda police force semdok sadokna ba thorang lokhalle haina phongdoki thoram aduda Manipur police ki contingent taragani thoina saruk yakhibaga loinana lemjaningai oiraba Jivan Raksha Padak DGP trophy for West Battalion Best Police Station amadi Best Police Officer gi mana lanthoki Commonwealth Games ta gold medal lower krabi additional SP Psycho Mirabai Chanuda special award piki Tharom gi saruk ama oina ahan bada battalion Manipur rifles ki banquet hall da police personnel yankhai gani pan na piki district police headquarters sing dasu mini marathon football exhibition match amadi painting competition na chingba thoram kaya pangthoki Bishnupur Ukhrul district police amasung Taret suba IRV na cricket badminton volleyball lamjel amadi football tournament na chingbasin ki Pangai de laiba MPTC da painting competition pangthokhibaga loinana manga suba IRV na offer home da chana thangnaba sing khudol tamki beneficiary gi list ta sasinaba ming yauramle Imphal East District ke manung chanba Thongju Assembly Constituency ki Torban Khetri laikai JP na konba mafam singda Jal Jeevan Mission gi beneficiary chamapan ga kunthra ka nipan gi list fongbada sasinaba mioi chada marifu yauramba thengnari haina social activist Saram Nikena phongdokre Singzamai Khetri laikai de laiba mayumda pangthokpa pawgi mifam amada mahang hai Jal Jeevan Mission portal ge official website ta Torban Khetri laikai gram panchayat ke apunba yumthong lising amaga humfudara ga mari leibagi manungda scheme asige makhada yumthong chamapan ga kunthra ka nipan da toti sing phangale haina mayek sengna pali Angalwadi Balwadi Center Taraga Taruk Amasung school amada toti sing phangale haiba wafam su website ta mayek sengna pali gram panchayat asina konba chada yangkhai rom da hojik fawa toti sing phangdri amasung beneficiary single list ta sasina ba mioi ke amarum yauri haina sumhangna phongdoki MPCC gi spokesperson su oiriba Saram Niken hai khibada mafam aduda hakthengna na chatuna verification tawdana beneficiary gi list
ꯁꯦꯝꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯍꯪꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯍꯪꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯄꯥꯏꯈꯠꯅꯕꯒꯤ ꯃꯤꯡꯗ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯑꯃ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯃꯔꯥꯜ ꯁꯤꯔꯛꯂꯤ꯫ ꯃꯅꯤꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤ ꯂꯤꯡꯈꯠꯈꯤꯕꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯏꯟꯅꯔ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇꯨꯌꯦꯟꯁꯤꯒꯤ MP ꯗꯥꯛꯇꯔ ꯑꯉꯣꯝꯆꯥ ꯕꯤꯃꯣꯂ ꯀꯣꯏꯖꯣꯝꯅ ꯀꯨꯝꯖꯥ 1948ꯗ ꯃꯅꯤꯄꯨꯔꯒꯤ ꯑꯍꯥꯟꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯂꯤꯡꯈꯠꯈꯤꯕꯒꯤ 68 ꯁꯨꯕ ꯀꯨꯝꯑꯣꯟ ꯊꯧꯔꯝ ꯏꯝꯐꯥꯜ ꯍꯣꯇꯦꯜꯒꯤ ꯁꯉꯥꯏ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ MPꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ MLA 69 ꯑꯃꯁꯨꯡ MP 2 ꯆꯦꯕꯥꯎ ꯄꯤꯕꯒꯤ ꯃꯅꯨꯡꯗ ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯜ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯂꯦꯖꯤꯁꯂꯦꯆꯔ ꯈꯛꯇꯃꯛ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤ꯫ ꯀꯨꯝꯖꯥ 1949ꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯌꯥꯝꯅ ꯇꯥꯡꯅ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯂꯦꯖꯤꯁꯂꯦꯆꯔꯁꯤꯡꯅ ꯍꯧꯖꯤꯛ ꯂꯥꯟꯖꯦꯟꯅꯗꯨꯅ ꯂꯩꯔꯤꯕ ꯏꯟꯇꯔꯅꯦꯜꯂꯤ ꯗꯤꯁꯄ꯭ꯂꯦꯁ ꯄꯔꯁꯟ IDPꯁꯤꯡ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯜꯍꯟꯅꯕ ꯋꯥꯐꯝ ꯈꯟꯅꯈꯤ꯫ हाईवे एयरपोर्ट हॉस्पिटल अमदी महई तमफम लोइसंगसिंगदा मिपुम खुदिंगमंगना अकी अखंग लेइतना चंगबा यानबगी थौरांग लखुटपगी मतंगदसु कुपना खन्नकी हाइरी। थौरांगी सरुक अमा ओइना कुमजा 1948 के अक्टोबर 19 दा महाराष्ट्र बोध चंद्र निंगसिंगनिंगाई ओइबा मओंगदा असेंबलीदा वांगांगखिबगी अतेनबा वीडियो अमा उतखी। मिफम अदुदा सरुक याखिबा मेंबर खुदिंगमंगना मणिपुरदा डेमोक्रेसीगी मपांगल कंखतहनबगा लोइनना इंगतप्पा फिबम हलकनबा वारेफ लौखी। खुंदामिनरिबा फुरुफ मसेलगी मरक्ता नुंसी चानबा पुरकनबगी मतंगदसु कुपना खन्ना नैनखी। ब्लड कैंसर की रिस्क हंथहनबा इनर्जी ड्रिंक थकलोइदबनी स्टडीज। मियामना ब्लड कैंसर बुदी किनरी अदुगा मसीबु थोगनबा याबा खुदोंथिबसिंग अदुदी करिसु खंजिलुबा तौदे अदुबु नेचर जर्नल दा फोंगलकपा रिपोर्ट अमगी मतुंग इना इनर्जी ड्रिंक टोइना थकलबदी ल्यूकेमिया हाइना खंगनाबा ब्लड प्रेशर की रिस्क हेंगलहनबना थोगलोइदबनी हाइरी। मियामबु इनर्जी ड्रिंक थकपदा चेक्सिन्नबगी मतंगदा रिपोर्ट अमना हाइ हौजिक मियामना पामना थकनरिबा इनर्जी ड्रिंक मखल अयाम्बदा टोरिन कौबा एमाइनो एसिड अमा मरु ओइबा मचल ओइना याउरी। हाइरिबा मचल असिना मियोइबदा ल्यूकोमोजेनेसिस कौबा ल्यूकेमियागी सेल्सिंग सेंगलकपदा चाउना मतेंग पांगली। मदुना मरम ओइरगा इनर्जी ड्रिंक टोइना थकपा मतमदा ल्यूकेमिया नारकपा याबगी रिस्क चाउना लई हाइरी। हिरम असिगी मतंगदा थिजिन हुमजिल्लबा मतुंगदा फोंगलकपा रिपोर्ट अमना हाइ टोरिन हाइरिबा एमाइनो एसिड मखल असि मियोइबगी हक्चांग मनुंगदा चंगख्रगा चाउना खुदोंथिबा थोगलकपगी खुदम थेंगनरे। मरुओइना ब्लड कैंसर ओइहलकपा याबगी खुदोंथिबा मायोकनहली। यूनिवर्सिटी ऑफ रोचेस्टरदा चथखिबा स्टडीगी रिपोर्ट हाइ कैंसर सेल्सिंगना टोरिन हाइरिबा इनर्जी ड्रिंक यावबा मचल अदु लौसिलगा हक्चांगी ग्लूकोज पुमनमक इनर्जीदा ओंथोकपा मतमदा कैंसर सेल्सिंग सेमगलकपा याबगी फिबम थेंगनरे। हानदी टोरिन हाइरिबा पोलम असि केमोथेरापी की सप्लीमेंट ओइना सिजिन्नरंबनी। दी जर्नल ऑफ कैंसर रिसर्च एंड थेराप्यूटिक्स की रिपोर्ट हाइ मदुदी केमोथेरापी ना हक्चांग मनुंगदा पुथोरकपा खुदोंथिनिंगाई ओइबा पोलम पुमनमक टोरिन ngaktokpa ngami adubu hiram asigi matangda kupna thijinba matamda इनर्जी ड्रिंक मखल अयाम्बगी मरुइबा मचल ओइना सिजिन्नरिबा टोरिना कैंसर सेल कया सेमगतपदा मतेंग पांगदुना ब्लड कैंसर ओइहलकपा याइ हाइबा मयेक सेंगना खंगबा ngamle हाइडी। यूनिवर्सिटी ऑफ रोचेस्टर की मखादा लैबा विलमोट कैंसर इंस्टीट्यूट की इन्वेस्टिगेटर सिंगना चथखिबा स्टडी की रिपोर्ट अमना न्यूयॉर्क टाइम्स ता फोंगलखी। रिपोर्ट अदुना हाइ ब्लड कैंसर की सेल सेमगतपदा मतेंग पांगी हाइबगी खुदम चांगदम थेंगनरबा टोरिन हाइबा पोटलम असि सांगा अमदी येरुमना चिंगबदा यावबो थेंगनरे। उची अमदी मियोइबगी ल्यूकेमिया सेल सिंगना चथखिबा स्टडी की रिपोर्ट ना हाइ टोरिन हाइबा इनर्जी ड्रिंक मखल अयाम्बदा मरुइबा मचल अमा ओइना सिजिन्नरिबा पोटलम असि मियोइबगी सेल मनुंगदा चंगहनदबा ngamlabadi ल्यूकेमिया की रिस्क हंथहनबा ngamgani। चही खुदिंगी ब्लड कैंसर ना मरम ओइरगा मालेमदा मियोइ कया मरुम सिरी। ऑस्ट्रेलिया की ओइना सुकुमजा 2022 दा ल्यूकेमिया की अनोबा केस 5,502 थेंगनखी। मदुगी मनुंगदा मियोइ 2,919 सिखी। इंडिया की मियोइ 1,35,5 खुदोंथिनिंगाई ओइरबा ब्लड कैंसर लाइनागा सागोनना हिंगली हाइना फोंदोकली। फूबा लोइरगा सेंगदोकपा MSPCL की स्टाफ फूबदो KNF ना नत्ते हाइना सेंगदोरकली। तोंजांगदा यामना थिना नैरंबा CDF ता यावबा स्वाइगी कुकी अमा बर्मा की लांदा तत्ख्रे खुचरके। अरुणाचल प्रदेश की बॉर्डर दा चाइनीज की ट्रूफ चंगसिलकपगी अमुक मुक्नख्रे मफम एक्जेक्टली खंगद्रे अदुबु दिवांग वैली डिस्ट्रिक्ट दा ओइगनी हाइना थाजनरी। त्रिपुरा दा BSF ना 19 इलीगल माइग्रेंट फागतपा ngamkhre 19 ना बांग्लादेशी 10 ना रोहिंग्यास। इपा अपुनबा खोलाउगे अपडेट तगी लखोचरके। बर्मा की कैचिन स्टेट की मनुंग चना लैबा तानाई रोथा KIA गा PDF का फारगा मिलिटरी आर्मी ना पांग तिंगलगा हाटख्रे।